Churachandpur District Police के Traffic Police के parcel ama mioi anina tongduna lakpa gari masa amana sorok lamjauda singduna pubage video clip ama social media da viral orakpadagi miyamna angakpa poknakrai. TOMTV na Thoudok asigi matangda thejilubada Thoudok asi ngarang nungthil pung 3 makhairom taba matamda Churachandpur Police Station manakta thokibene haire. Pawsina hai Traffic Police aduna activa tongduna lakpa mioi ani adu niyam kaina gari thobgidamak phaki haire. Maduda mioi ani aduna police station da sangba saraga gari thokibadagi khamnaba traffic police personnel aduna gari adubu yankibane haire. Thoudok adubu mina uhobusingna traffic police personnel adu chawrakna meter 15 rom lambida gari aduna singduna puraba matungda thauduna satkibane. Thoudok aduna maram oiraga traffic police personnel adu asopa nangkhi. Thoudok aduga mari lenana Churachandpur police na FIR ama lokhatkhrei adumainamak senariba gari amadi mioi sing adudi phagatpa leitri haire. Tingbayai sayisugi me thada akan manongju marakta masagi mathau ningthina pangthokiba Churachandpur Traffic Police ki personnel BT Henjoina mathau pangthokpagi video ama social media da paksana sandorakpadagi Chief Minister masamangna video adubu urubadagi apenba poktuna sayisugi me gi tang tarada Traffic Police ki personnel BT Henjoibu Chief Minister N Birena masamaki office ta kauduna lupa lakh amagi mana piduna pungning thawatkhibane. Laglibo Manipur Sangai Festival lisingani kungani thoiga mari leinana TOMTV na short creative video contest ama pangthoklagani. Contest asi Manipur Sangai Festival lisingani kungani thoida yumpham oijagani. Numit tarani chupna lamda masigi tongan ba mafam singda pangthokadoriba festival asiga mari leinana kablakpa video sing khaktamak changdamnaba sida saruk yaba yagani. Changdamnaba sida saruk yagadaba video sing adu yamdrabada minute 3 tagi tara faubagi manungda oigadabani. Mathang tha December ge tang 3 ge nungthil pung 3 faubagi manungda adom gi video thajilakpa yagani. Masigi matungda lakpa video singdi khanazaroi. Contest asida saruk yagadaba video sing adu Google Drive ta upload tawbiraga TOMTV gi pijariba WhatsApp number asida thajinbirakadabani madu natragana officer lakduna submit tawbigadabani. Changdamnaba sigidamak thajinlakkiba entry khudingmak TOMTV gi YouTube channel da thagatkani. Viewer amadi like khwaidigi yamba dugi matungina makok mathang lepkani. Changdamnaba sigi result December 9 lisingani kungani thoigi nungthil pung 3 da lauthokani. Changdamnaba sigi ahanba anisuba amadi ahumsuba tarba singda mathangsina lupa lising tara lising taret amadi lising manga pijagani. Loinena consolation prize oina mioi manga dana lupa lising amamam galonena prize pangnaba khudimakta certificate amadi memento pijagani.